ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯦꯕꯤꯛ ꯃꯌꯥꯝꯅ ꯑꯩꯅ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯉꯥꯑꯣꯏꯕꯤ ꯍꯥꯏꯔꯤꯕ ꯉꯥꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯥ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯇꯥꯡꯗꯅꯤ꯫ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯅꯤꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯇꯨꯔꯦꯜꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯃꯗꯨꯕꯨ ꯀꯩꯊꯦꯜꯗ ꯄꯨꯈꯠꯂꯒ ꯌꯣꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁ ꯀꯔꯤꯒꯤ ꯗꯥꯎꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯉꯥ ꯐꯥꯕꯅꯦꯅ ꯀꯨꯝꯊꯔꯛꯏꯁꯦ, ꯉꯥꯗꯤ ꯑꯃꯠꯇꯕꯨ ꯐꯥꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯑꯣꯟꯊꯣꯛ ꯋꯥꯅ ꯄꯜꯁꯦ ꯁꯥꯔꯒ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯉꯥ ꯐꯥꯖꯤꯟꯗꯅ ꯑꯩꯒꯤꯅꯦ ꯗꯥꯎꯒ ꯂꯣꯏꯅ ꯄꯨꯔ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥ ꯐꯥꯔꯤꯃꯦꯅ ꯇꯧꯔꯤꯁꯦ, ꯉꯥꯕꯨ ꯑꯃꯠꯇꯕꯨ ꯐꯥꯗ꯭ꯔꯦꯅꯦ꯫ ꯀꯥꯟꯅꯗꯦ, ꯍꯌꯦꯡꯗꯤ ꯉꯟꯅ ꯂꯥꯛꯇꯨꯅ ꯉꯥꯁꯦ ꯑꯩ ꯍꯥꯟꯅ ꯐꯥꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯉꯥ ꯑꯃꯠꯇ ꯂꯛꯇꯕꯗꯨꯒ ꯁꯥꯎꯔꯗꯨꯅ ꯍꯌꯦꯡꯗꯤ ꯉꯟꯅ ꯂꯥꯛꯂꯒ ꯉꯥ ꯐꯥꯔꯒꯦ ꯍꯥꯏꯔꯝꯂꯒ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯥꯏꯁꯤꯅꯤ, ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩ ꯉꯟꯅ ꯂꯥꯛꯇꯨꯅ ꯉꯥꯁꯦ ꯐꯥꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯣꯏꯃꯥ, ꯑꯣꯏꯃꯥꯎ, ꯇꯥꯔꯤꯕ꯭ꯔꯣ? ꯆꯥꯛꯇꯣ ꯂꯣꯏꯔꯕ꯭ꯔꯣ? ꯍꯥꯏ, ꯀꯔꯤꯅꯣꯅꯦꯍꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯏꯁꯥꯎ ꯁꯥꯎꯔꯤꯗꯨꯅ? ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ? ꯉꯁꯥꯏꯗꯒꯤ ꯉꯥ ꯐꯥꯕꯅꯦꯅ ꯀꯨꯝꯈ꯭ꯔꯒ ꯀꯔꯤꯅꯣ ꯉꯥꯗꯤ ꯑꯃꯠꯇꯕꯨ ꯐꯥꯔꯛꯇꯦꯅꯦ? ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ? ꯉꯥꯗꯣ ꯐꯥꯔꯛꯇꯕꯒꯤꯅꯤ ꯑꯩꯅ ꯁꯥꯎꯔ ꯀꯥꯔꯛꯏꯕꯁꯦ꯫ ꯑꯩꯅꯅꯦ ꯑꯣꯟꯊꯣꯛ ꯋꯥꯅꯅꯦ ꯄꯜꯗꯣ ꯁꯥꯔꯒ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯩꯒꯤ ꯃꯐꯝꯗꯣ ꯗꯨꯒꯠꯇ ꯂꯥꯛꯑꯒ ꯃꯣꯏꯒꯤ ꯏꯟꯗꯣ ꯊꯥꯖꯤꯟꯕ꯫ ꯑꯩꯅꯦ ꯁꯥꯎꯅꯤꯡꯉꯕ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯄꯜꯒ ꯂꯣꯏꯅ ꯑꯩꯅꯅꯦ ꯊꯤꯗꯦꯛꯇꯅ ꯇꯣꯛꯔꯅꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯃꯤꯒꯅꯦ ꯈꯟꯅ ꯆꯩꯅꯕ ꯇꯧꯍꯩꯗꯦ, ꯃꯣꯏꯁꯨꯅꯦ ꯑꯗꯨꯝ ꯐꯥꯖꯁꯅꯨ꯫ ꯅꯪꯁꯨꯅꯦ ꯍꯌꯦꯡꯗꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅꯅꯦ ꯉꯥꯗꯣ ꯍꯦꯛ ꯐꯥꯔꯣ꯫ ꯐꯔꯦ, ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯛꯂꯣ, ꯆꯥꯛꯇꯣ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯍꯥꯏꯔꯤꯕꯤ ꯃꯃꯥ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯣꯏꯁꯤꯜꯂꯝꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯁꯨ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ꯫ ꯉꯔꯥꯡꯗꯤ ꯅꯪꯕꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯉꯥ ꯐꯥꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯗꯨꯕꯨ ꯐꯅ ꯊꯦꯡꯉꯦꯅꯦꯍꯦ꯫ ꯍꯧꯒꯠꯂꯣ꯫ ꯉꯥ ꯐꯥꯅꯤ ꯍꯥꯏꯔꯕꯗꯤꯅꯦ ꯉꯟꯅꯅꯦ ꯃꯤ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯆꯤꯛꯂꯤꯉꯩꯗ ꯉꯥꯗꯣ ꯐꯥꯒꯗꯕꯅꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯉꯥꯗꯣ ꯐꯥꯗꯦꯅ ꯁꯥꯎꯅ ꯑꯃꯨꯛ ꯇꯣꯛꯎꯔꯅꯤ꯫ ꯍꯧꯒꯠꯂꯣꯅꯦꯍꯦ, ꯏꯃꯥꯅꯅꯦ ꯍꯧꯗꯣꯛꯂꯤꯉꯩꯁꯤꯒ ꯄꯞ ꯍꯧꯒꯠꯇꯅ ꯉꯥꯗꯣ ꯐꯥꯅꯤ ꯍꯥꯏꯔꯕꯗꯤ ꯐꯥꯔꯨꯔ ꯆꯠꯂꯣ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ, ꯏꯪꯅ ꯏꯪꯉꯤꯕ꯫ ꯐꯔꯦ ꯏꯃꯥ, ꯑꯩꯅꯦ ꯉꯥ ꯐꯥꯕꯗꯣ ꯆꯠꯂꯒꯦ, ꯉꯥꯗꯣ ꯐꯥꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯅꯔꯥꯏꯕꯛꯇ ꯂꯩꯔꯕꯗꯤꯅꯦ ꯃꯔꯥꯏꯅ ꯐꯥꯖꯔꯛꯀꯅꯤꯗ, ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯀꯅꯥꯝꯇ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯇꯨꯔꯦꯜꯗ ꯆꯠꯇꯨꯅ ꯉꯥ ꯑꯗꯨ ꯐꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦꯍꯦ, ꯉꯁꯤꯗꯤꯅꯦ ꯉꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯥꯈ꯭ꯔꯦꯍꯦ꯫ ꯑꯩꯒꯤ ꯗꯥꯎꯁꯦ ꯑꯃꯨꯛ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯍꯜꯂꯛꯂ ꯃꯥꯜꯂꯦ꯫ ꯑꯁ, ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ, ꯀꯩꯊꯦꯜꯗ ꯍꯦꯛꯇ ꯄꯨꯔꯒꯅꯦ ꯃꯃꯜ ꯍꯦꯛꯇ ꯇꯥꯡꯅ ꯌꯣꯜꯂꯒꯅꯦ ꯉꯁꯤꯗꯤ ꯁꯦꯟꯐꯝ ꯑꯆꯧꯕ ꯑꯃ ꯍꯦꯛꯇ ꯄꯥꯏꯅꯕꯒꯤ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯃꯥꯅ ꯏꯟ ꯈꯣꯜꯂꯤꯕ ꯑꯗꯨꯗ ꯉꯥ ꯑꯗꯨ ꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯅꯤꯅꯦ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯍꯧ ꯉꯜꯂꯨ ꯍꯥꯏꯕꯗꯣ, ꯌꯥꯍꯧ ꯊꯦꯡꯂꯕꯗꯤꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯦ ꯍꯥꯏꯕꯗꯣ, ꯁꯤꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯩꯅ ꯉꯁꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯄꯗ ꯑꯩꯒꯤ ꯗꯥꯎꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯥꯛꯂꯦ꯫ ꯉꯥꯁꯦ ꯐꯥꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅꯅꯦ ꯍꯦꯛꯇ ꯌꯣꯜꯂꯨꯔꯒꯦ꯫ ꯑꯣꯏꯃꯥꯎ, ꯊꯣꯔꯛ ꯁꯤꯒ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯗꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃ꯫ ꯑꯩꯅꯅꯦ ꯐꯥꯔꯛꯂꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯂꯥꯎꯅꯦ ꯏꯃꯥ ꯅꯪꯕꯣ, ꯑꯉꯛꯄꯅꯤꯅꯦ꯫ ꯍꯩꯃꯥ, ꯍꯣꯏꯅꯦꯍꯦ, ꯀꯔꯤꯅꯣꯅꯦ ꯇꯨꯡꯒꯣꯟꯁꯤꯕꯨ ꯄꯤꯛ ꯊꯜꯂꯦꯅꯦ ꯅꯪꯕꯣ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯃꯪꯂꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯀꯥꯟꯅꯗꯦ ꯏꯃꯥ, ꯑꯩꯅꯦ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯉꯥꯁꯤꯡꯁꯦ ꯌꯣꯜꯂꯨꯅꯕ ꯇꯧꯈꯤꯒꯦ꯫ ꯍꯩ ꯅꯥꯈꯣꯅꯦꯍꯦ, ꯅꯪꯕꯨ ꯑꯌꯨꯛꯀꯤ ꯆꯣꯔꯕꯥꯟꯁꯨ ꯆꯥꯗ꯭ꯔꯤ,
ꯆꯥꯛ ꯏꯁꯤꯡꯗꯣ ꯆꯥꯔꯒꯅꯦ ꯅꯤꯡꯊꯤꯅꯅꯦ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯏꯃꯥ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯉꯥꯁꯦ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯂꯕꯗꯤ ꯂꯣꯏꯅ ꯄꯠꯊꯈ꯭ꯔꯅꯤ ꯑꯩꯅꯦ ꯍꯧꯖꯤꯛꯃꯛ ꯀꯩꯊꯦꯜ ꯆꯠꯇꯨꯅꯅꯦ ꯉꯥꯁꯤꯡꯁꯦ ꯌꯣꯟꯅꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯉꯥꯗꯣ ꯑꯣꯏꯅꯅꯦ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯔꯣ ꯑꯗꯨꯒ ꯍꯜꯂꯛꯂꯒꯅꯦ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯁꯤ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯑꯩꯅꯦ ꯀꯩꯊꯦꯜꯗꯅꯦ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯃꯥꯅ ꯐꯥꯔꯛꯂꯤꯕ ꯉꯥ ꯑꯗꯨ ꯀꯩꯊꯦꯜꯗ ꯄꯨꯈꯠꯇꯨꯅ ꯌꯣꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯅꯤ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕꯗꯒꯤ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯗꯨ ꯍꯦꯟꯒꯠꯂꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯣꯡ ꯑꯁꯤꯅꯅꯦ ꯇꯥꯕ ꯀꯧꯕꯒꯤ ꯂꯦꯞꯄ ꯀꯧꯕ ꯅꯥꯏꯈꯤꯗ꯭ꯔꯦ ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯂꯪꯈꯠꯈ꯭ꯔꯦꯍꯦ ꯑꯩꯅꯅꯦ ꯈꯔ ꯉꯥ ꯐꯥꯗꯨꯅ ꯅꯨꯡꯉꯥꯏꯔꯛꯄꯁꯤꯒꯅꯦ ꯃꯤꯗ ꯅꯠꯇꯅ ꯂꯥꯏꯁꯨꯅꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯡꯁꯤꯕꯨ ꯍꯥꯡꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦꯅꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯅ ꯑꯣꯟꯊꯣꯛ ꯋꯥꯅ ꯁꯥꯖꯕ ꯑꯩꯒꯤ ꯄꯜꯗꯣ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗꯅꯦ ꯆꯦꯟꯊꯈꯤꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧ ꯂꯪꯈꯠꯈ꯭ꯔꯦꯗ ꯍꯥꯏ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯏꯕꯨꯡ ꯑꯆꯧꯕ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯟ ꯑꯁꯤꯒ ꯅꯊꯟꯇ ꯐꯝꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕు ꯅꯪꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯕ ꯌꯥꯠꯂꯅꯦ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣꯗ ꯏꯃꯥ ꯅꯣꯡꯁꯦ ꯍꯥꯡꯕ ꯀꯧꯕ ꯂꯩꯇꯕꯁꯤꯒꯅꯦ ꯁꯥꯎꯅꯤꯡꯗꯨꯅ ꯆꯩꯕꯅꯦ ꯑꯩꯅꯅꯦ ꯑꯣꯟꯊꯣꯛ ꯋꯥꯅ ꯁꯥꯖꯕ ꯑꯩꯒꯤ ꯄꯜꯗꯣ ꯂꯣꯏꯅ ꯆꯦꯟꯊꯈꯤꯕ ꯇꯥꯔꯦ ꯏꯆꯥꯎ ꯑꯁꯤꯗ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯆꯦꯟꯊꯒꯦ ꯍꯥꯏꯔꯒꯅꯦ ꯆꯦꯟꯊꯈ꯭ꯔꯁꯅꯨ ꯃꯤ ꯃꯇꯝꯅ ꯇꯥꯖꯕ ꯅꯣꯡꯕꯨ ꯅꯪ ꯑꯩꯅ ꯊꯤꯡꯕ ꯉꯝꯕ꯭ꯔꯣ ꯍꯌꯦꯡ ꯀꯣꯟꯅꯅꯦ ꯏꯁꯤꯡ ꯏꯆꯥꯎꯗꯣ ꯍꯟꯊꯔꯒꯅꯦ ꯁꯤꯡꯗ ꯆꯠꯇꯨꯅꯅꯦ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯆꯜꯂꯨꯔꯒꯅꯦ ꯀꯣꯛꯊꯣꯡ ꯑꯃ ꯆꯜꯂꯨꯔꯒ ꯄꯜꯗꯣ ꯑꯃꯨꯛ ꯁꯥꯔꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥꯁꯤꯗꯤ ꯂꯣꯏꯔꯦ ꯏꯃꯥꯒꯤ ꯋꯥꯐꯝꯁꯤꯗꯤ ꯃꯗꯨꯒꯤ ꯄꯜꯗꯣ ꯑꯩꯅꯅꯦ ꯑꯣꯟꯊꯣꯛ ꯋꯥꯅꯅꯦ ꯅꯨꯡꯁꯤꯅ ꯁꯥꯖꯈ꯭ꯔꯕ ꯄꯜꯅꯦꯕ ꯀꯥꯟꯅꯗꯦ ꯏꯃꯥ ꯑꯩꯅꯦ ꯄꯜꯗꯣ ꯑꯩ ꯂꯧꯈꯠꯂꯨꯗꯕ ꯌꯥꯗꯦ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗꯅꯦ ꯆꯦꯟꯊꯈꯤꯕ ꯇꯥꯔꯦ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡ ꯑꯆꯧꯕꯅ ꯑꯃꯨꯛ ꯉꯥꯎꯔꯕꯔꯣ ꯅꯣꯡꯁꯤꯅ ꯂꯦꯞꯄ ꯆꯞ ꯃꯥꯟꯅꯅꯅꯦ ꯆꯥꯎꯔꯝꯂꯗꯕꯅꯤ ꯄꯜ ꯑꯣꯛꯄ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯑꯣꯏꯅ ꯏꯁꯤꯡ ꯏꯆꯥꯎꯁꯤꯒꯅꯦ ꯆꯦꯟꯊꯈꯤꯅ ꯇꯣꯔꯅꯤ ꯃꯥꯡꯖꯈꯤꯁꯅꯨ ꯇꯥꯎꯖꯈꯤꯁꯅꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯍꯌꯦꯡ ꯀꯣꯟꯅꯅꯦ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯃ ꯄꯨꯔꯒꯅꯦ ꯄꯜꯗꯣ ꯁꯥꯔꯒ ꯂꯣꯏꯔꯦꯗꯅ ꯆꯠꯈꯤꯅꯨꯀꯣ ꯏꯕꯨꯡ ꯑꯆꯧꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗꯅꯦ ꯅꯪ ꯑꯣꯏꯅ ꯆꯦꯟꯊꯈꯤꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯇꯥꯎ ꯏꯃꯥ ꯀꯥꯟꯅꯗꯦ ꯑꯩꯅꯦ ꯄꯜꯗꯣ ꯃꯥꯡꯕ ꯌꯥꯗꯦ ꯑꯩꯅꯦ ꯄꯜꯗꯣ ꯂꯧꯗꯕ ꯌꯥꯗꯦ ꯏꯕꯨꯡ ꯑꯆꯧꯕ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯏꯃꯥ ꯅꯪꯅ ꯈꯥꯝꯃꯅꯨ ꯑꯩꯅꯦ ꯄꯜꯗꯣ ꯑꯣꯛꯎꯗꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯅꯦ ꯏꯕꯨꯡ ꯑꯆꯧꯕ ꯅꯥꯈꯣꯅꯦ ꯅꯪꯕꯨ ꯆꯠꯈꯤꯅꯨꯅꯦꯍꯦ ꯏꯍꯦ ꯈ꯭ꯋꯥꯡꯅ ꯈ꯭ꯋꯥꯡ ꯅꯥꯕꯅꯦ ꯃꯊꯨꯟꯗ ꯇꯥꯟꯅꯒꯗꯁꯨꯅꯦ ꯈ꯭ꯋꯥꯡꯁꯤꯅ ꯄꯨꯈꯠꯄ ꯌꯥꯗꯕꯁꯤꯒ ꯄꯜ ꯑꯣꯛꯄ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗꯅꯦ ꯆꯦꯟꯊꯈꯤꯕ ꯇꯥꯔꯦꯅꯦ ꯏꯆꯥꯅꯤꯄꯥꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯄꯜ ꯑꯗꯨ ꯏꯁꯤꯡ ꯏꯆꯥꯎꯗ ꯆꯦꯟꯊꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯣꯛꯎꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯄꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯂꯥꯛꯅꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯑꯃ ꯃꯥꯒꯤ ꯄꯜ ꯑꯗꯨꯗ ꯄꯟꯕꯒꯨꯝ ꯎꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯑꯥꯗꯒꯤ ꯑꯩꯒꯤ ꯄꯜ ꯑꯁꯤꯗ ꯀꯔꯤꯅꯣ ꯉꯥꯔ ꯃꯤꯔ ꯀꯔꯤꯅꯣ ꯀꯣꯏꯆꯣꯡ ꯆꯣꯡꯗꯨꯅ ꯄꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯂꯥꯞꯅ ꯎꯔꯗꯤ ꯃꯁꯛꯁꯦ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯅꯣꯡꯅꯒ ꯅꯣꯡ ꯇꯥꯕꯅꯦ ꯃꯅꯥꯛꯇꯅꯦ ꯆꯠꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯜ ꯑꯗꯨꯒ ꯄꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯀꯔꯤꯅꯣ ꯃꯤꯅ ꯉꯥ ꯎꯝꯂꯤꯕ꯭ꯔꯥ ꯉꯥꯅ ꯃꯤ ꯎꯝꯂꯤꯕ꯭ꯔꯥ ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯈꯥꯏꯕꯣꯛꯉꯩꯅ ꯃꯃꯩꯉꯩꯅ ꯉꯥ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯁꯥꯉꯩꯅ ꯃꯤ ꯑꯣꯏꯔꯤꯁꯤꯕꯨ ꯀꯔꯤ ꯄꯣꯠꯅꯣ ꯁꯤꯕꯣ ꯍꯩꯃꯥ ꯃꯥꯒꯤ ꯃꯃꯩꯁꯤꯒ ꯑꯩꯒꯤ ꯄꯜ ꯑꯁꯤꯅ ꯊꯤꯟꯕꯗꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯗꯤ ꯑꯩ ꯀꯟꯕꯤꯗꯕ ꯌꯥꯗꯦ ꯀꯔꯤꯅꯣ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯃꯤꯔ ꯂꯥꯏꯔ ꯍꯦꯔꯥ ꯅꯤꯄꯥ ꯊꯣꯛꯇꯕ ꯌꯥꯗꯦ ꯑꯣꯏꯒꯦ ꯑꯣꯏꯔꯁꯅꯨ ꯃꯊꯋꯥꯏꯁꯤꯗꯗꯤꯅꯦ ꯀꯟꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯜ ꯑꯗꯨꯒ ꯄꯜꯂꯤꯕ ꯉꯥꯋꯦ ꯃꯤꯑꯣꯏ ꯇꯧꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ
ꯑꯁꯨꯝꯅ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯄꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯕꯗꯒꯤ ꯃꯊꯋꯥꯏ ꯑꯗꯨ ꯍꯤꯡꯂꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯐꯪꯅꯈꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯃꯥꯗ ꯋꯥꯔꯤ ꯂꯤꯈꯣꯡꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡ ꯑꯆꯧꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯈꯥꯏꯕꯣꯛꯉꯩꯅ ꯉꯥꯒꯤ ꯃꯃꯩꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯃꯁꯥꯉꯩꯅ ꯃꯤꯅꯤ ꯍꯥꯏꯕ? ꯈꯪꯗꯦꯅꯦ ꯏꯕꯨ꯫ ꯍꯣꯏ ꯃꯥ, ꯃꯅꯤꯌꯦ, ꯃꯁꯥꯉꯩꯅ ꯃꯤꯅꯤ, ꯑꯗꯨꯒꯅꯦ ꯃꯥꯒꯤꯅꯦ ꯃꯈꯥꯒꯤ ꯊꯪꯕ ꯑꯗꯨꯅꯅꯦ ꯉꯥꯒꯤ ꯃꯃꯩꯅꯤ꯫ ꯑꯩꯁꯨꯅꯦ ꯑꯉꯛꯄ ꯐꯪꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯜ ꯑꯗꯣ ꯄꯜꯂꯤꯕꯗꯨꯒ ꯑꯩꯅ ꯂꯧꯊꯣꯛꯄꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨꯅꯦ ꯚꯥꯞ ꯃꯦꯟꯒ ꯑꯝꯇ ꯇꯥꯗꯦ꯫ ꯑꯩꯅꯅꯦ ꯄꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯒꯅꯦ ꯃꯥꯗꯤꯅꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒꯅꯤ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯗꯨꯅ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯥ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯕꯗꯨꯕꯨ ꯂꯩꯕ꯭ꯔꯅꯤ ꯏꯃꯥ? ꯈꯪꯗꯦꯅꯦ ꯑꯩꯁꯨ꯫ ꯊꯥꯏꯅꯉꯩꯗꯗꯤ ꯅꯈꯣꯏꯒꯤ ꯅꯕꯣꯛ ꯍꯣꯏꯅꯅꯦ ꯂꯩ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯕꯗꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯊꯦꯡꯅꯩ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯇꯥꯗ꯭ꯔꯤꯌꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨꯅꯦ ꯅꯈꯨꯠ ꯅꯁꯥꯗꯣ ꯍꯥꯝꯗꯣꯛꯂꯣ, ꯌꯥꯝꯅ ꯈꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯆꯥꯛ ꯏꯁꯤꯡꯅꯦ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯄꯜ ꯑꯗꯨꯒ ꯏꯟ ꯊꯥꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯃꯇꯝ ꯑꯃꯗ ꯄꯜ ꯑꯃꯗꯒꯤ ꯀꯟꯕꯤꯈꯤꯕꯤ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯉꯥ ꯐꯥꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯏꯆꯣꯡ ꯆꯣꯡꯗꯨꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯀꯔꯤꯅꯣ ꯁꯤꯕꯨ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯑꯗꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯉꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯌꯦꯡꯅ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯗꯨꯅ ꯆꯪꯂꯛꯏꯁꯤꯕꯨ? ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯠꯀꯦꯒ ꯇꯧꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯃꯥꯏꯁꯤꯕꯨ ꯑꯩ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏꯁꯤꯕꯨ? ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯔꯒ ꯅꯤꯄꯥ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯁꯨ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯤ ꯑꯩꯉꯣꯟꯗ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯆꯥꯒꯦꯅ ꯌꯦꯡꯕ ꯅꯠꯇꯦ ꯃꯁꯤꯗꯤ꯫ ꯃꯥꯒꯤꯁꯤꯗꯤ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤꯅꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯄꯥꯝꯅꯒ ꯌꯦꯡꯂꯤꯕ ꯌꯥꯠꯂ ꯁꯤꯕꯣ? ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ꯫ ꯈꯪꯗꯦꯅꯦ, ꯑꯩꯕꯨ ꯀꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯤꯕꯁꯤꯕꯨ? ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯆꯣꯡꯂꯤꯕ꯭ꯔꯥ ꯀꯤꯗꯨꯅ ꯆꯣꯡꯂꯤꯕ꯭ꯔꯥ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯤꯅꯤ ꯇꯧꯔꯤꯁꯤꯕꯨ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯉꯥ ꯐꯥꯕ ꯅꯤꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯃꯗꯤ ꯉꯥ ꯑꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕ ꯃꯔꯝꯅ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯥ ꯐꯥꯕ ꯅꯤꯄꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨꯛꯇꯒꯤ ꯄꯣꯛꯂꯝꯕ ꯉꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯅꯤꯄꯥ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ꯫ ꯑꯩꯅ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕ ꯃꯔꯝꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯅꯉꯣꯟꯗ ꯑꯩꯅ ꯁꯤꯟꯅꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯁꯤꯕꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ
ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯄꯣꯛꯂꯛꯀꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯣꯛꯄꯤꯌꯨ, ꯃꯥꯕꯨ ꯈꯛ ꯃꯤꯔꯥꯏꯕꯤꯒꯅꯨ꯫ ꯍꯌꯦꯡ ꯅꯪꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯅꯪꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯧꯔꯣ ꯂꯥꯎ, ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯡꯊꯗꯨꯅ ꯃꯥꯒꯤ ꯉꯥꯒꯤ ꯃꯔꯨꯞ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯤꯕꯤ ꯉꯥꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯇꯨꯔꯦꯜꯒꯤ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯉꯥ ꯐꯥꯕ ꯅꯤꯄꯥ ꯑꯗꯨꯅ ꯉꯥꯒꯤ ꯃꯔꯨꯝ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯉꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯃꯥꯗ ꯃꯥ ꯑꯃꯗꯤ ꯉꯥ ꯑꯣꯏꯕꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯈꯤꯕ ꯃꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯈꯣꯡ ꯄꯨꯝꯅꯃꯛ ꯃꯃꯥꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯉꯥ ꯑꯣꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯌꯦꯔꯨꯝ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯌꯦꯔꯨꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯍꯥꯏꯔꯤꯕꯤ ꯃꯕꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯨꯅꯨꯄꯤ ꯑꯗꯨ ꯎꯔꯕꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯍꯥꯏꯔꯤꯕꯤ ꯃꯁꯨꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯥꯡꯅ ꯐꯪꯖꯕ ꯃꯁꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯍꯥꯏꯅ ꯊꯣꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯍꯥꯏꯔꯤꯕꯤ ꯉꯥ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯑꯣꯟꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯆꯪꯈꯣꯜꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯁꯨ ꯍꯥꯏꯔꯤꯕꯤ ꯂꯥꯏꯖ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯉꯥ ꯑꯍꯤꯡꯕꯒꯤ ꯃꯅꯝ ꯅꯝꯕ ꯃꯔꯝꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯠꯇꯅ ꯃꯥꯒ ꯇꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯠꯇꯅ ꯃꯥꯒ ꯇꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯕ ꯃꯔꯝꯅ ꯂꯥꯏꯖ ꯑꯗꯨ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯗꯨꯅ ꯍꯦꯛ ꯎꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯁ, ꯃꯁꯤꯒꯤꯅꯦ ꯂꯥꯏꯖꯁꯦ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈꯔꯦ꯫ ꯃꯥꯒꯤ ꯃꯁꯥꯁꯤꯒꯩꯅꯦ ꯃꯅꯝ ꯅꯝꯊꯤꯕꯅ ꯉꯥꯍꯤꯡ ꯃꯅꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯅꯦ ꯃꯥꯒ ꯇꯤꯟꯅꯅꯨ, ꯇꯧꯍꯩꯗꯦ, ꯃꯥꯗꯤ ꯃꯥꯡꯉꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ꯫ ꯑꯗꯨꯅꯅꯦ ꯅꯣꯏꯁꯨ ꯃꯥꯒ ꯇꯤꯟꯅꯅꯨ, ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ? ꯇꯨ ꯂꯥꯛꯑꯦ ꯉꯥꯍꯤꯡ ꯃꯅꯝ ꯅꯝꯕꯤꯁꯤ, ꯇꯨꯀꯠꯆꯈ꯭ꯔꯖꯥꯠꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯂꯥꯏꯖ ꯑꯗꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯅꯝꯂꯤꯕ ꯃꯅꯝ ꯑꯗꯨ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯕꯣꯛ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯃꯕꯣꯛ ꯑꯗꯨꯗ ꯃꯥꯁꯦ ꯀꯅꯥꯅꯣ, ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯅꯝ ꯑꯁꯤ ꯅꯝꯂꯤꯕꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯂꯥꯏꯖꯅ ꯌꯥꯝꯅ ꯀꯟꯅ ꯍꯪꯕꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥ ꯉꯥ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯈꯣꯡ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ "ꯍꯦꯔꯥ, ꯏꯁꯨꯁꯤꯗꯤ ꯀꯔꯤꯒꯤ ꯏꯁꯨꯅ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯔꯤꯕꯅꯣ? ꯏꯁꯨꯒꯤꯅꯦ ꯍꯛꯆꯥꯡꯗ ꯅꯝꯂꯤꯕ ꯃꯅꯝ ꯑꯗꯣ ꯀꯣꯛꯅꯕꯒꯤꯗꯃꯛꯇꯅꯦ ꯏꯁꯣꯔꯗ ꯀꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯏꯔꯝꯃꯨ꯫ ꯏꯁꯣꯔ ꯅꯠꯇꯅꯅꯦ ꯀꯅꯥꯁꯨ ꯂꯩꯇꯕꯅꯦ꯫ ꯃꯥꯅ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯁꯣꯏꯗꯅ ꯀꯣꯛꯍꯟꯒꯅꯤ꯫ ꯏꯁꯨꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯕꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯑꯗු ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯗ ꯀꯟꯅ ꯈꯣꯏꯔꯝꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯅꯝꯂꯤꯕ ꯉꯥꯍꯤꯡ ꯃꯅꯝ ꯑꯗꯨ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯒꯤ ꯁꯦꯕꯥꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯗꯨ ꯎꯔꯗꯨꯅ ꯅꯣꯡꯃ ꯂꯥꯏꯖꯒꯤ ꯃꯃꯪꯗ ꯁꯌꯡ ꯏꯁꯣꯔ ꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯕꯨ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯀꯣꯛꯆꯔꯁꯅꯨ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯝꯂꯒ ꯏꯁꯣꯔ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯉꯟꯅ ꯂꯣꯏꯁꯤꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦꯍꯦ, ꯂꯥꯏꯖꯁꯦ ꯉꯁꯤꯗꯤ ꯏꯔꯨꯒ ꯊꯣꯛꯇꯅ ꯂꯥꯏ ꯊꯃꯩ ꯊꯥꯔꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯍꯩꯅꯝ ꯂꯩꯅꯝ ꯅꯨꯡꯁꯤꯕ ꯂꯩꯅꯝꯇꯅ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯕꯣ꯫ ꯍꯥꯏ ꯂꯥꯏꯖ, ꯏꯕꯣꯛꯀꯤ ꯂꯥꯏꯖ, ꯅꯪꯕꯨ ꯍꯧꯒꯠꯂꯕ꯭ꯔꯅꯦꯍꯦ? ꯀꯔꯤꯅꯣ ꯅꯪꯕꯨ ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯂꯥꯏ ꯊꯥꯏꯃꯩꯒ ꯊꯥꯔꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯕꯣꯛ, ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯁꯦ ꯑꯇꯩ ꯀꯗꯥꯏꯗꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤꯅꯤ꯫ ꯑꯕꯣꯛ, ꯑꯩꯒꯤ ꯃꯪꯗꯅꯦ
ꯏꯁꯣꯔ ꯂꯥꯛꯇꯨꯅꯅꯦ ꯑꯩꯕꯨꯅꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯅꯝꯂꯤꯕ ꯃꯅꯝ ꯑꯁꯤ ꯀꯣꯛꯆꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯍꯩꯅꯝ ꯂꯩꯅꯝꯇꯅ ꯁꯤꯟꯕ ꯊꯨꯡꯂꯁꯅꯨ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯝꯂꯦ ꯑꯕꯣꯛ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯋꯣꯏꯕꯅꯤ ꯑꯕꯣꯛ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯥꯏꯖ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯪ ꯑꯗꯨꯗ ꯇꯧꯔꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯕꯣꯛ ꯑꯗꯨꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯅꯝꯂꯤꯕ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯅꯤꯗꯅ ꯊꯃꯣꯏꯕꯨ ꯁꯦꯡꯅ ꯅꯤꯡꯂꯕꯗꯤ ꯏꯁꯣꯔꯅ ꯎꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯁꯣꯔꯒꯤ ꯍꯛꯆꯥꯡꯗ ꯅꯝꯂꯝꯕ ꯉꯥꯍꯤꯡ ꯃꯅꯝ ꯑꯗꯨ ꯀꯣꯛꯂꯗꯨꯅ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝꯇꯅ ꯁꯤꯟꯕ ꯊꯨꯡꯂꯦꯗꯅ꯫ ꯉꯁꯤꯗꯤ ꯒꯤꯗꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯗ ꯌꯥꯡꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠ ꯄꯨꯊꯣꯛꯆꯔꯛꯀꯅꯤ꯫ ꯉꯥꯏꯃꯤꯟꯅꯔꯁꯤ꯫